ꯈꯣꯡꯗ ꯇꯤꯡꯈꯪ ꯌꯨꯈꯤꯕꯅ ꯑꯉꯥꯎꯕ ꯑꯣꯟꯈꯤꯕꯅꯤ ꯆꯩꯅꯥꯗꯨꯅ ꯑꯗꯨꯕꯨ ꯊꯤꯜꯂꯛꯈꯤꯕ ꯄꯣꯠꯇꯨꯃꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯍꯨꯗꯨꯈꯛ ꯉꯥꯏꯍꯧꯔꯦ ꯑꯉꯥꯎꯕ ꯏꯔꯩꯗ ꯉꯥꯎꯔꯨꯕꯅ ꯊꯃꯣꯏ ꯄꯥꯜꯂꯤ ꯍꯥꯏꯕꯗꯨꯃꯗꯤ ꯀꯥꯎꯖꯔꯨꯔꯦ ꯃꯍꯥꯛꯇꯣ ꯇꯤꯡꯈꯪ ꯀꯌꯥ ꯌꯨꯈ꯭ꯔꯕꯁꯨ ꯂꯥꯟ ꯀꯌꯥ ꯂꯥꯟꯊꯦꯡꯅꯔꯨꯔꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤ ꯈꯪꯂꯛꯄꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯍꯨꯜꯗꯨꯃꯁꯨ ꯃꯊꯟꯇ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯈꯪꯗ ꯐꯥꯎꯔꯝꯕ ꯏꯍꯨꯜꯅꯤ ꯈꯟ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯟꯁꯤꯔꯥ ꯅꯠꯇꯦ ꯌꯥꯔꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗ꯭ꯔꯕꯁꯨ ꯃꯁꯥ ꯈꯪꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯗꯨꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨꯃꯗꯤ ꯋꯥꯈꯜꯅ ꯏꯟꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯌꯥꯔꯔꯣꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯡꯂꯒꯦ ꯀꯅꯥ ꯎꯗ ꯊꯃꯣꯏꯒꯤ ꯀꯥꯅꯨꯡꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯍꯜꯂꯒꯦ ꯄꯨꯛꯅꯤꯡ ꯃꯥꯒꯤꯅ ꯄꯥꯝꯃꯨꯕꯤ ꯊꯃꯣꯏ ꯃꯥꯒꯤꯅ ꯅꯨꯡꯁꯤꯕꯤ ꯋꯥꯈꯜ ꯃꯥꯒꯤꯅ ꯂꯥꯏꯔꯦꯝꯕꯤ ꯍꯨꯔꯥꯟꯕ ꯃꯥꯒꯤꯅ ꯃꯄꯨ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯃꯃꯥꯏꯗ ꯁꯣꯛꯂꯤꯕ ꯗꯥꯛꯁꯤꯡꯗꯨꯒ ꯑꯗꯨꯛ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯃꯇꯧꯗꯣ ꯊꯥꯖꯔꯨꯗꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯅ ꯂꯛꯅꯕꯅꯤ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯛ ꯃꯨꯟꯅ ꯉꯛꯂꯗꯨꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯍꯥꯟꯅꯒꯨꯝ ꯆꯒꯅꯕ ꯃꯇꯧꯅꯤ ꯈꯟ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟ ꯃꯆꯥꯗꯣ ꯈꯖꯤꯛ ꯄꯩꯊꯣꯛꯂꯝ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯃꯤ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏ ꯀꯩꯒꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯔꯗ ꯊꯝꯂꯤꯕ ꯔꯦꯁꯄꯦꯛꯁꯨ ꯀꯥꯏꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯔꯦꯁꯄꯦꯛꯇꯤ ꯀꯥꯏꯍꯜꯂꯣꯏꯗ ꯅꯪꯅꯗ ꯌꯦꯁ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯕꯨ ꯆꯨꯝꯅ ꯂꯛꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯔꯒꯤꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯄꯦꯟꯖꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯐꯠ ꯊꯠꯆꯤꯟꯗꯨꯅ ꯂꯦꯞꯁꯤꯜꯂꯤ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯈꯗꯥꯡ ꯇꯥꯔꯛꯄ ꯃꯄꯥ ꯑꯣꯏꯔꯞ ꯋꯥꯡꯕꯅ ꯅꯨꯄꯤꯗꯣ ꯇꯞꯂꯞ ꯌꯦꯡꯈꯠꯂꯤ ꯀꯥꯏꯗꯅꯣ ꯏꯊꯧ ꯇꯧꯔꯨꯒꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯦ ꯉꯝꯂꯣꯏꯗꯕꯒꯤꯅꯤ ꯉꯔꯥꯡ ꯀꯔꯤ ꯌꯥꯅꯈꯤꯒꯦ ꯑꯣꯐꯤꯁꯇ ꯂꯩꯔꯒ ꯌꯥꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯌꯥꯕꯗꯨꯅꯦ ꯇꯧꯔꯤꯁꯦ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯀꯥꯁꯤꯗ ꯂꯩꯔꯤꯁꯦ ꯅꯤꯡꯁꯤꯡꯉꯨ ꯅꯁꯥꯅ ꯀꯔꯤ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯣꯐꯤꯁꯇꯅꯤ ꯑꯗꯨꯁꯨ ꯑꯣꯐꯤꯁꯁꯤꯒꯤ CEOꯒꯤ ꯔꯨꯝꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥ ꯌꯥꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯀꯔꯤꯝ ꯈꯨꯝꯃꯛꯇꯦ ꯇꯨꯃꯤꯟ ꯂꯩ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯀꯥ ꯍꯣꯡꯖꯤꯟꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯣ ꯈꯜꯂꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯕ ꯌꯥꯕ ꯃꯁꯤꯗ ꯌꯦꯁ ꯍꯥꯏꯔꯗꯤ ꯊꯣꯡꯁꯦ ꯍꯥꯡꯒꯦ ꯌꯥꯗ꯭ꯔꯦ ꯍꯥꯡꯉꯔꯣꯏ ꯌꯥꯔꯒꯦ ꯑꯗꯣ ꯂꯣꯏꯅꯗꯤ ꯌꯥꯔꯣꯏ ꯑꯣꯐꯤꯁꯇ ꯂꯩꯔꯒ ꯑꯣꯐꯤꯁꯀꯤ ꯋꯥ ꯈꯛꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯕꯨ ꯀꯩ ꯑꯍꯦꯟꯕ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯤꯅꯤ ꯑꯦꯟ ꯐ꯭ꯂꯥꯁꯕꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯈꯖꯤꯛ ꯍꯟꯊꯩ ꯑꯗꯨꯒ ꯂꯂꯠ ꯇꯧꯅ ꯃꯥꯅ ꯉꯝꯂꯅꯤ ꯃꯇꯥꯒꯨꯝ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯌꯦꯜꯂꯛꯏ ꯈꯪꯗꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯂꯣꯏꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯣꯐꯤꯁꯅꯤ ꯁꯤꯟꯅꯒꯗꯕ ꯊꯕꯛ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯇꯩꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯨꯄꯤꯗꯣ ꯅꯥꯀꯜꯗ ꯊꯩꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯣ ꯈꯖꯤꯛ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯐꯥ ꯈꯪꯆꯤꯡ ꯆꯤꯡꯗꯨꯅ ꯋꯥꯜꯗ ꯏꯟꯁꯤꯟꯗꯨꯅ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯋꯥꯜꯗ ꯅꯝꯂꯒ ꯊꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤꯗꯨꯗ ꯈꯥꯅ ꯌꯦꯡꯂꯛꯏ ꯈꯪꯍꯧꯗ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯒ ꯌꯦꯡꯂꯛꯂꯤꯕ ꯄꯤꯕꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯅ ꯀꯤꯔꯤ ꯅꯨꯄꯤꯗꯣ ꯇꯁꯦꯡꯅ ꯋꯥꯗꯤ ꯉꯥꯡꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯇꯊꯛ ꯇꯊꯛ ꯌꯦꯡꯈꯠꯂꯛꯏ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯊꯧꯅꯥ ꯂꯩꯅ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯂꯝꯕ ꯃꯆꯤꯟ ꯃꯆꯥꯗꯨꯃꯁꯨ ꯎꯝꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡ ꯄꯤꯕꯥ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯑꯩꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯁꯥꯅ ꯌꯥꯅꯤ ꯍꯥꯏꯅ ꯖꯣꯂꯤ ꯀꯤꯔꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯣ ꯑꯗꯨꯕꯨ ꯀꯤꯔꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯃꯨꯛ ꯎꯠꯊꯣꯛꯅꯤꯡꯗ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯅ ꯑꯁꯣꯟꯕ ꯃꯇꯧꯗꯨ ꯎꯠꯇ ꯃꯥꯁꯨ ꯄꯤꯕꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯈꯨꯝꯂꯩ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯔꯦꯅ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯕ ꯂꯣꯏꯅ ꯏꯟꯕ ꯍꯥꯏꯗꯨꯗꯤ ꯅꯕꯨꯛ ꯐꯠꯇꯕ ꯃꯤꯒꯤ ꯁꯥꯖꯠꯅꯤ ꯉꯝꯃꯣꯏ ꯑꯩ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯉꯝꯃꯔꯣꯏ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯄꯤꯁꯨꯝ ꯑꯅꯤ ꯈꯖꯤꯛ ꯅꯛꯁꯤꯟꯅ ꯃꯃꯤꯠ ꯈꯨꯖꯜꯂꯞ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯅꯥꯇꯣꯟ ꯑꯅꯤ ꯊꯦꯡꯅꯒꯗꯕ ꯏꯟꯆꯤꯁ ꯑꯃ ꯐꯥꯗ꯭ꯔꯕꯅꯤ
ꯃꯇꯧꯗꯨꯗ ꯏꯄꯥ ꯄꯥꯈꯠꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯐꯨ ꯀꯂꯞ ꯅꯨꯄꯥ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛ ꯑꯃ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯥꯀꯜꯗ ꯐꯠ ꯂꯩꯊꯣꯛꯈꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯣ꯫ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯆꯦꯌꯔꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗꯦ, ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯦ꯫ ꯃꯁꯥꯗꯣ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯁꯣꯔꯗꯣ ꯇꯞꯂꯞ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯁꯥꯎꯅ ꯄꯤꯕꯥꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯅ ꯊꯥꯈꯤꯕ ꯈꯨꯄꯥꯛꯇꯨꯅ ꯄꯤꯕꯥꯒꯤ ꯅꯈꯥꯡꯗ ꯁꯣꯛꯇꯨꯅ ꯅꯞꯂꯤꯕ ꯕꯦꯟꯗꯦꯖꯇꯨꯗ ꯍꯧꯖꯤꯛ ꯁꯣꯛꯈ꯭ꯔ ꯃꯥꯜꯂꯤ꯫ ꯅꯈꯥꯡꯒꯤ ꯑꯁꯣꯛꯄꯗꯨꯗꯒꯤ ꯏ ꯈꯔ ꯆꯦꯟꯊꯔꯛꯄꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯁꯥꯗ ꯇꯧꯔꯤ ꯃꯇꯧꯗꯣ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯈꯤꯕ ꯄꯤꯕꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯏꯁꯥꯎ ꯆꯥꯎꯅ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯨꯔꯒ ꯄꯤꯕꯥ ꯐꯣꯟꯗꯣ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯄꯥꯏ, ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯂꯥꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯥꯝꯈꯤꯕꯅ ꯍꯟꯈ꯭ꯔꯦ ꯏꯁꯤꯡꯗꯣ꯫ ꯃꯇꯧꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯣ꯫ ꯂꯦꯞꯂꯝꯃꯤ ꯅꯥꯀꯟꯗ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯍꯧꯕꯤ ꯅꯨꯄꯤꯗꯣ꯫ ꯃꯈꯨꯠꯇ ꯑꯉꯧꯕ ꯔꯨꯃꯥꯜ ꯑꯃ ꯄꯥꯏ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯃꯒ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗꯨꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯈꯥꯡ ꯃꯄꯥꯗꯨꯗ ꯌꯦꯡꯂꯒ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜꯗꯣ ꯏꯁꯤꯡꯗ ꯑꯃꯨꯛꯇꯪ ꯂꯨꯞꯂꯒ ꯏꯇꯞ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨꯗ ꯄꯤꯕꯥ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯐꯥꯏ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯖꯣꯂꯤ ꯃꯣꯂꯤ ꯃꯣꯂꯤ ꯄꯤꯕꯥꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏ ꯊꯣꯛꯏ꯫ ꯋꯥꯗꯨꯗ ꯄꯤꯕꯥ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯅꯥꯇꯣꯟ ꯃꯄꯥꯗꯨꯗ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯌꯦꯡꯂꯨꯏ꯫ ꯏ ꯈꯔ ꯊꯣꯛꯂꯝꯃꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯦ, ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯄꯤꯕꯥꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯃꯨꯛꯂꯒ ꯑꯁꯣꯛꯄꯗꯣ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯐꯠ ꯀꯟꯊꯣꯔꯛꯏ ꯅꯨꯄꯥꯗꯨꯅ꯫ ꯌꯥꯔꯦ, ꯅꯊꯧ ꯇꯧꯔꯨꯆꯣ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯁꯤ꯫ ꯑꯩꯒꯤ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ, ꯑꯗꯨꯅ ꯏꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯕꯅꯤ꯫ ꯂꯝꯕꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯗꯤ ꯊꯣꯝꯂꯝꯂꯤꯕ ꯒꯥꯔꯤꯗꯨꯅ ꯔꯤꯛꯁ ꯂꯧꯍꯜꯂꯒ ꯑꯁꯣꯛꯄꯗꯣ ꯂꯥꯌꯦꯡꯍꯟꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯁꯨ ꯃꯁꯥ ꯍꯤꯡꯅꯕ ꯆꯦꯟꯕꯗ ꯁꯤꯔꯁꯨ ꯍꯥꯏꯅ ꯌꯦꯡꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜꯗꯨꯃꯗꯤ ꯑꯩꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯅꯪꯅ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯔꯤꯕ? ꯄꯤꯕꯥ ꯎꯁꯤꯗꯕ ꯃꯤꯅꯣꯛ ꯅꯣꯛꯂꯝꯃꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯈꯤ꯫ ꯅꯨꯄꯥꯅꯤ, ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯈꯟ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯊꯥꯈꯤꯕ ꯈꯨꯄꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯄꯥꯛꯇꯨꯅ ꯁꯣꯛꯍꯜꯂꯕ ꯑꯁꯣꯛꯄꯗꯒꯤ ꯈꯖꯤꯛ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨ ꯎꯔꯕꯗ ꯅꯨꯄꯤꯗꯣ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯉꯝꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯞꯊꯔꯝꯕ ꯅꯨꯄꯤꯗꯣ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯃꯥꯁꯨ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯥꯎꯔꯨꯕꯅꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨꯃꯗꯤ ꯄꯤꯕꯥꯅ ꯐꯥꯗꯨꯅ ꯊꯝꯈꯤ꯫ ꯆꯠꯀꯦ ꯇꯧꯔꯝꯕ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯄꯤꯕꯥꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏ꯫ ꯃꯉꯣꯟꯗ ꯅꯨꯡꯃꯤ ꯅꯨꯡꯃꯤ ꯌꯦꯡꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯉꯣꯟꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯝꯃꯒ ꯂꯥꯌꯦꯡꯗꯅ ꯆꯠꯀꯦ ꯇꯧꯔꯤ ꯀꯩꯒꯤꯅꯣ? ꯄꯨꯂꯤꯁꯇ ꯇꯥꯛꯂꯒ ꯖꯦꯜꯗ ꯊꯝꯃꯨꯔꯣ꯫ ꯂꯣꯏꯔꯦ ꯅꯨꯄꯤꯗꯣ ꯁꯥꯎꯅꯤꯡꯕꯅ꯫ ꯉꯁꯥꯏꯗꯒꯤ ꯄꯤꯕꯥꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯛꯅ, ꯑꯃꯨꯛ ꯀꯔꯦꯝꯅ, ꯑꯃꯨꯛ ꯁꯥꯎꯍꯟ ꯇꯧꯔꯤꯁꯤꯡꯗꯨꯒ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯃ ꯆꯥꯖꯔꯤꯕꯗꯣ ꯆꯥꯐꯝ ꯊꯣꯛꯄꯅꯤ, ꯃꯔꯥꯜꯒꯤ ꯆꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯈꯨꯡꯒꯣꯏꯅꯔꯝꯂꯗꯕꯅꯤ꯫ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯤ ꯅꯨꯄꯤꯁꯦ꯫ ꯉꯝꯁꯨ ꯉꯝꯗꯕꯅꯤ, ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯤꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯄꯤꯕꯥꯒ ꯊꯦꯡꯅꯔꯛꯄꯁꯤ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯇꯧꯗꯨꯅꯇ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯈꯠꯅꯔꯤ, ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯁꯥꯎꯅꯤꯡꯅꯕ, ꯌꯥꯅꯤꯡꯗꯕ, ꯆꯒꯟꯅꯕ ꯃꯇꯧ ꯀꯌꯥ ꯇꯧꯔꯕꯁꯨ ꯄꯤꯕꯥꯅ ꯍꯥꯏꯔꯗꯤ ꯃꯥ ꯂꯩꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯃꯁꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯅ ꯄꯤꯕꯥꯅ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯀꯥꯔꯟ ꯃꯁꯤꯗꯒꯤ ꯂꯩꯊꯣꯛꯄ ꯉꯝꯗ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯄꯤꯕꯥꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯏꯁꯥꯎ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯏꯊꯧ ꯅꯠꯇꯦ ꯗꯥꯏ, ꯑꯗꯨꯅ ꯏꯊꯧ ꯅꯠꯇꯕꯗ ꯏꯊꯧ ꯁꯥꯅꯤꯡꯗꯦ꯫ ꯄꯨꯂꯤꯁꯇ ꯇꯥꯛꯑꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯝꯂꯅꯤ, ꯑꯁꯣꯛꯄ ꯃꯁꯥꯅ ꯑꯩꯒꯤ ꯏꯊꯧ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯅ꯫ ꯔꯦꯀꯣꯔꯠ ꯂꯩꯍꯧꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯑꯃꯨꯛ ꯃꯆꯤꯟ ꯊꯤꯔꯤꯅꯤ, ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯔꯗꯤ꯫ ꯗꯔꯀꯥꯔ ꯇꯥꯗꯦ, ꯆꯠꯂꯣ ꯇꯥꯎꯔꯣ ꯄꯨꯂꯤꯁꯇ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ, ꯑꯁꯣꯛꯄꯗꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯂꯝꯃꯣ꯫ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ? ꯈꯨꯠꯇꯤ ꯄꯥꯜꯂꯤ, ꯑꯗꯣ ꯃꯥꯏꯗꯤ ꯁꯣꯛꯄꯅꯤꯅ ꯎꯗ꯭ꯔꯤꯕ꯫ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯇꯧ,
ꯑꯩꯒꯤꯗꯤ ꯃꯤꯡꯁꯦꯜꯁꯨ ꯂꯩꯇꯦ. ꯅꯪꯒꯤ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯔꯗꯤ ꯑꯝꯇ ꯄꯤꯔꯛꯑꯣ. ꯀꯥꯏꯗꯦ ꯃꯤꯡꯁꯦꯜꯅꯣ? ꯑꯩꯕꯨ ꯃꯤꯡꯁꯦꯜ ꯂꯣꯟꯕꯤꯔꯣ? ꯅꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯃꯦꯀꯞ ꯋꯥꯠꯄ ꯌꯥꯗꯕꯒꯤ ꯕꯦꯛꯇꯒ ꯍꯥꯞꯂꯒ ꯍꯦꯛ ꯆꯠꯇꯥꯏꯅꯦ. ꯑꯗꯨꯏ ꯍꯪꯕꯅꯤꯗ. ꯑꯣ, ꯑꯗꯨꯅ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯂꯤꯞꯁꯇꯤꯛ ꯇꯩꯕꯤ, ꯄꯥꯎꯗꯔ ꯊꯥꯕꯤ ꯁꯥꯒꯩꯒꯤ. ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯁꯥꯒꯩ ꯅꯠꯆꯗꯦ. ꯑꯗꯨꯅ ꯌꯥꯎꯖꯗꯕꯗꯣ. ꯑꯗꯨꯗꯤ ꯏꯊꯟ ꯇꯧꯕ ꯎꯔꯣꯏ. ꯐꯣꯟ ꯌꯥꯎꯔꯤꯗꯣ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧ, ꯑꯗꯨꯒ ꯌꯥꯕꯅꯤ. ꯑꯩꯗꯤ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤꯅ ꯍꯩꯔꯨꯏ. ꯇꯣ ꯑꯗꯨꯗꯤ ꯏꯗꯣ ꯑꯗꯨꯝ ꯊꯣꯛꯆꯔꯅꯤ. ꯇꯣꯏ. ꯎꯗ꯭ꯔꯦꯗꯥꯏꯅꯦ? ꯅꯪ ꯂꯩꯁꯤꯗꯤ. ꯑꯩꯒꯤꯗꯤ ꯊꯧꯅꯗꯦ. ꯀꯩꯅꯣ? ꯅꯪꯅ ꯏ ꯊꯣꯛꯀꯠꯂꯒ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯗꯧ ꯅꯠꯇ꯭ꯔꯣ? ꯖꯣꯂꯤ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯕ ꯃꯁꯥꯗꯣ ꯐꯠ ꯂꯩꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯄꯤꯕꯥꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗꯨꯗ ꯍꯥꯏꯔꯞ ꯏꯜꯂꯛꯏ. ꯐꯝꯃꯣ ꯑꯗꯨꯗꯤ. ꯀꯔꯤꯝ ꯍꯥꯏꯗꯦ ꯅꯨꯄꯥꯗꯨꯁꯨ ꯆꯦꯌꯔꯗꯨꯗ ꯐꯝꯊꯩ. ꯖꯣꯂꯤꯅ ꯉꯁꯥꯏ ꯄꯥꯏꯔꯛꯈꯤꯕ ꯔꯨꯃꯥꯜꯗꯣ ꯏꯁꯤꯡꯗ ꯅꯧꯅ ꯑꯃꯨꯛ ꯂꯨꯞꯂꯒ ꯍꯥꯏꯐꯦꯠ ꯁꯨꯝꯗꯣꯛꯑꯒ ꯅꯣꯟꯊꯔꯞ ꯇꯧꯅ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯅꯥꯇꯣꯟꯗ ꯄꯛꯂꯤꯕ ꯀꯪꯁꯤꯟꯒꯦ ꯇꯧꯔꯤꯕ ꯏꯁꯤꯡꯗꯣ ꯇꯩꯊꯣꯛꯅꯕ ꯇꯧꯔꯛꯏ. ꯑꯍꯥꯟꯕ ꯊꯦꯡꯕꯗ ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯔ ꯃꯥꯜꯂꯦ. ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯛꯂꯛꯏ. ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯄꯤꯕꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯑꯁꯤꯈꯛ ꯁꯣꯛꯄꯕꯨ ꯈꯥꯡꯕ ꯉꯝꯗꯦ. ꯑꯗꯨꯒꯁꯨ ꯑꯐꯥꯎ ꯁꯥꯏ. ꯑꯩꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ. ꯃꯤꯒ ꯐꯨꯅꯕꯗꯗꯤ ꯅꯥꯗꯦ. ꯅꯪꯅ ꯐꯨꯕꯗꯤ ꯅꯥꯏ. ꯑꯗꯨꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯔꯒ ꯊꯥꯡ ꯑꯝꯇ ꯊꯤꯜꯍꯟ ꯇꯥꯔꯦ. ꯀꯩꯒꯤ? ꯃꯤꯅ ꯐꯨꯕ ꯅꯥꯗꯦꯗꯥꯏꯅꯦ. ꯅꯥꯕ꯭ꯔꯥ ꯅꯥꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕ. ꯍꯟꯗꯛꯇꯤ ꯀꯔꯤꯝ ꯈꯨꯝꯂꯛꯇꯦ ꯅꯨꯄꯥꯗꯣ. ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯀꯩꯗꯧꯔꯕꯅꯣ ꯈꯟ ꯑꯁꯣꯛꯄꯗꯣ ꯇꯩꯊꯣꯛꯂꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯇꯣ ꯄꯤꯕꯥꯗ ꯌꯦꯡꯊꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤꯗꯨꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧꯗ ꯍꯥꯏꯔꯛꯂꯤ ꯉꯥꯡꯂꯛꯏꯁꯤꯡꯗꯨꯗ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯤꯕꯥꯒꯤ ꯊꯧꯔꯕ ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯇꯨꯁꯨ ꯄꯤꯕꯥꯒꯤ ꯃꯤꯠꯇꯒꯤ ꯂꯩꯊꯣꯛꯀꯦꯁꯨ ꯉꯝꯂꯨꯗ꯭ꯔꯤ. ꯂꯩꯅꯔꯤꯕ ꯐꯤꯕꯝꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯑꯕꯗꯤ ꯐꯅ ꯀꯩꯁꯨ ꯍꯥꯏꯅꯔꯣꯏ. ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯪꯂꯥꯟꯒꯤ ꯄꯥꯛ ꯑꯃꯗ ꯇꯥꯎꯈꯤꯕꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯀꯩꯁꯨ ꯈꯪꯗꯕꯅꯤ. ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯅꯤ. ꯄꯤꯕꯥꯅ ꯇꯞꯅ ꯀꯧꯔꯛꯏ. ꯖꯟ. ꯖꯣꯂꯤ ꯅꯥꯒꯦꯠ ꯂꯩꯔꯒ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯀꯅꯥꯝ ꯂꯥꯛꯑꯝꯗꯦ. ꯄꯤꯕꯥ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯀꯩꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ? ꯃꯤ ꯀꯧꯕꯗꯨꯗ ꯀꯅꯥ ꯂꯥꯛꯏꯅꯣ ꯌꯦꯡꯕꯅꯤ. ꯀꯅꯥꯝ ꯂꯥꯛꯇꯦ. ꯍꯧꯖꯤꯛ ꯀꯧꯔꯤꯗꯨꯗꯤ. ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯇꯥꯕ ꯑꯣꯏꯔꯤꯅꯤ. ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯅꯨꯄꯤꯗꯣ. ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯕꯣꯏ ꯈꯜꯂꯨꯕꯅꯤ. ꯄꯦꯟꯗ꯭ꯔꯤꯕꯣ? ꯀꯩꯕꯨꯅꯣ? ꯉꯁꯥꯏꯗꯩ ꯑꯩ ꯌꯦꯡꯂꯤꯗꯣ. ꯄꯦꯟꯗ꯭ꯔꯗꯤ ꯑꯗꯨꯝ ꯌꯦꯡꯖꯧ. ꯑꯗꯣ ꯄꯣꯁ ꯑꯃꯗ ꯁꯨꯝ ꯐꯝꯕꯁꯤ ꯈ꯭ꯋꯥꯡ ꯅꯥꯏ. ꯈꯤꯇꯪ ꯃꯆꯤ ꯂꯦꯡꯒꯦ. ꯋꯥꯗꯨꯗ ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯍꯦꯛ ꯈꯪꯂꯛꯂꯛꯏ. ꯐꯠ ꯌꯦꯡꯊꯔꯨꯏ. ꯃꯥꯅ ꯂꯩꯔꯤ ꯐꯤꯕꯝꯗꯣ ꯀꯥꯎꯔꯨꯕꯅꯤ. ꯄꯤꯕꯥꯒꯤ ꯑꯁꯣꯛꯄ ꯇꯩꯊꯣꯛꯄꯒꯤ ꯅꯣꯟꯊꯔꯞ ꯇꯧꯅ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯗꯅ ꯇꯧꯈꯤꯕꯗꯣ. ꯑꯗꯨꯅ ꯄꯤꯕꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ. ꯁꯠ ꯅꯣꯟꯈꯠꯂꯒ ꯄꯥꯏꯔꯝꯕ ꯏ ꯇꯩꯕ ꯔꯨꯃꯥꯜꯗꯨꯃꯁꯨ ꯇꯦꯕꯜꯗꯨꯗ ꯊꯨꯅ ꯊꯝꯃꯤ. ꯑꯗꯨꯒ ꯈꯔ ꯂꯥꯞꯊꯣꯛꯇꯨꯅ ꯂꯦꯞꯈꯤ. ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯅꯨꯄꯤꯁꯤ. ꯑꯁꯨꯛ ꯍꯩꯅꯗꯕ, ꯑꯁꯨꯛ ꯁꯥꯎꯅꯤꯡꯕ ꯃꯉꯣꯟꯗꯗ ꯏꯀꯥꯏꯕ ꯍꯦꯛ ꯅꯪꯕꯁꯤ ꯉꯁꯤꯁꯨ ꯍꯦꯛ ꯊꯣꯛꯂꯔꯦ. ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯣꯛꯏ ꯅꯨꯄꯥꯗꯣ. ꯏꯀꯥꯏꯗꯅ ꯇꯧꯖꯔꯤ ꯃꯇꯧꯗꯣ ꯃꯁꯥꯗꯣ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯁꯦꯝꯂꯒ ꯃꯈꯥ ꯇꯥꯔꯤ. ꯌꯥꯔꯅꯤ. ꯁꯤ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯆꯤ ꯂꯦꯡꯒꯦ ꯍꯥꯏꯔꯣꯏ. ꯅꯨꯄꯤꯗꯣ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ. ꯄꯤꯕꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯀꯥꯎꯏ. ꯃꯤꯁꯅꯥꯒꯤꯗ ꯐꯥꯏꯜ ꯑꯃ ꯂꯩꯍꯧꯔꯤ. ꯍꯥꯏꯔꯒ ꯖꯣꯂꯤ ꯄꯟꯊꯗ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯈꯪꯂꯕ ꯄꯤꯕꯥ ꯅꯈꯥꯡꯒꯤ ꯑꯁꯣꯛꯄꯗꯨꯗ ꯍꯥꯏꯔꯞ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ. ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ. ꯐꯥꯔꯝ ꯍꯥꯎꯁꯇꯨꯗ ꯉꯔꯥꯡꯗꯒꯤ ꯂꯩꯈꯤꯕ ꯔꯣꯕꯔꯠ ꯔꯟꯕꯤꯔꯕꯨ ꯅꯥꯟꯊꯣꯛꯇꯅꯕ ꯁꯪꯗꯨꯅ ꯂꯩꯈꯤꯕꯅꯤ. ꯔꯟꯕꯤꯔ ꯑꯍꯥꯟꯕ ꯄꯨꯔꯛꯂꯒ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒ ꯍꯥꯗꯣꯛꯂꯒꯦ ꯈꯟ ꯄꯤꯕꯥ ꯑꯔꯣꯏꯕ ꯇ꯭ꯔꯤꯒꯔ ꯆꯤꯡꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯠꯈꯤꯗꯦ. ꯔꯟꯕꯤꯔꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃꯅ ꯄꯤꯕꯥ ꯃꯔꯨ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ. ꯑꯗꯨꯅ ꯔꯟꯕꯤꯔꯕꯨ ꯔꯣꯕꯔꯠꯇ ꯁꯤꯟꯅꯔꯝꯂꯒ ꯄꯤꯕꯥꯅ ꯃꯄꯥꯂꯨꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯗꯦꯕꯔꯥꯖꯀꯤ ꯅꯥꯛꯇ ꯆꯠꯈꯤꯕꯅꯤ. ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯄꯤꯕꯥꯅ ꯑꯃꯤꯇ꯭ꯔ ꯁꯦꯟ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯒ ꯔꯤꯁꯤꯕꯨ ꯐꯥꯔꯝꯗ ꯔꯣꯕꯔꯠꯀ ꯄꯨꯟꯅ ꯊꯅꯝꯕꯅꯤ. ꯑꯗꯨꯕꯨ ꯔꯤꯁꯤ ꯍꯦꯛ ꯎꯕꯗꯒꯤ ꯔꯟꯕꯤꯔ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯋꯥ ꯑꯃ ꯍꯪꯂꯛꯏ. ꯅꯪ
मोहन की मचा नत्रा ऋषि रणबीर येंगलगा माने रणबीर पिसुमनी दो खंगनंग नक्सिले नंगना मफम से लाक्लिसे नपादे खंगब्रा हंदकी वादुददि ऋषि रोबर्ट ननी दो फटफट येंगले अइना चटनिंगो मफम द चटपदा ककानांगबगी करी कानाबनो नंगनदी नमानबनी मतेंग तौगनी हाइदना मफम से लाक्ले अदुबु खंगदबदी नंगी नपा मोहन ख्वाइदगी फत्तबा महिक मखल अमनी महिकतुगी मचा नंगना अफब हिदाक सादना मफम से लाक्लबदी वहंगब ताबनी ऋषि वाखल मनिंग खज खली रणबीर मुन यिंग अदुबु रोबर्ट टी रणबीर ना हाइरक्लिबा वादो हेक ताबगा तुमिन फोन लौथोगा पिबादा टेक्स अमा थाई यारदी नंग खरा थ्रो पंथर कका रणबीर ना वा मयाम मसु हाइरि टेक्स्ट तो कुइदे रिप्लाई मा फलाई ओके आई जस्ट फिनिश माय वर्क एंड विल बी राइट देयर रिप्लाई दो हेक उबगा रोबर्ट फोन दो हपजिनख्रे अदुगा रणबीर अम ओनसिले ऋषि बाबागी मरमदा ककानादी कमाइना अइदा वादो हंगलिबा नंगैसे कनानो खंग्रो पतांगदा ऋषि रोबर्ट की लेंगजुमदा तमना पाइरि ngai khwai bagom Robert karino khanyeng lakpani adubu ऋषि फोन पुथोक्तुना मपादा कॉल तौतुना लेरमी मतौदुदा लेरिबि सिंगदो फोनदुदा लोइना येंग तुमिन तुमिन लei रिंगदो ngak chalaga पाइखले मोहेना हलो फो हाइदे इसौ साउंग हाइरि अइना हाइबा तादो मकै थोखरगा फोन तौग्लिस करी तौगे ऋषि रणबीर अमुतंग येंगलमलगा बाबाना क्यामगी मतुंगिनारगा अइना पिबागा पुनबदा साउरिसगे मरम अइ खंगबा पाम युमदगी वा अमा फावबा ngang थोखरगा नंगना इंगोदा ओंखतुना हंगलिबा वांगसे करिनो नि बुंगो युमदा लेरगा हंगो वांग वरगदी अइया सावो फाथंगम लकिदबसु याय अदुननि अतै हेनबा अइदा पामे बाबा अइना हंगलि वांगदुगी पाखुम कक पामे मोहनगी नाक्ता ngasai मखै क्यामबा फमनि क्यामबा पिबाना मचा देवरा सातखिबगी तफोंग खोंगदा लमन खुमनिंगबना मोहनबु मागी नाक्ता कौबनि अदुबु मोहन मचाना हाइरक्लिबा वासिंगदुना क्यामबगी मांगदा इकाइबनि अदुना हंदक्ति याम साउन हाइरि पिबागी मपा लुखोई अइगी येकनबनिने क्यामबा मदि माना थाजना लोइनरिबा रणबीर किसु पुंगनमक येकनबनि येकनबा मागी मचागा नंगा लोइनबदि अइना पामदे सुपाम पामदेने वादो हेक ताबगा ऋषि साउना फोन दो फटकई अदुगा फुगगोतुना साउना फोन दो लाक्तना लंगी येकनबा मचाइगी पुनिंगी हुल खंगदबा सेल खरगिदबा अतुक नापल कानबा मतौतुदा ngasai मखै तुमिन येंगलंबा ऋषिदा हाइरि अइना हंगबो हंगी पाकुम हंगनमलगनि तपथौ तहागन अइ नोइदगी गिसि चेलु अइना चेनबा ngamgadabsu leidi वारी पुंबा खंगनिंगलबसु अइना लोइना लीगनि अदुबु सिमदि खंको लुखोइगी मचा पिबागी खुद्दा देवराज लेट्रे हाइबा अइसु खंग अदुबु सोलबसु क्यामबा तुमिना कशु लेथोय मासुमागी लंबी मथीदुना मचागी लमन सोइदना खुमलकनि मरम अदुना नखोइ चिक्सिल इथा थाजदा इफा फदोगलगा हाइरक्लिबा रणबीरगी वादुदा साउदुना लेपलम ऋषि रणबीर येंगलई रोबर्ट सुंगाई तबलब लेथोरक्लगा रणबीर येंगलकपनि अदुबु तंजादुदसु थोंजलदगी पिबा गारीगी सोदो हाइरगा चंगलई अदुगा लेरिबा मयामगी नाकना फमथरगा तबलब हाइरि कका वारी पुंबा खंगनिंगलबसु नदि खंगबा पामबदुनबुनि ngasisu kakabu mutuna masokna thamliba हाइरगा पिबा मसा पुंबा सोफादुदा ngarगा मखोंदो कारण चंदना फमथरई वारी लिरक पंगाई बोइना ऋषिसु मखातादा तबलब फमली रणबीरगी वारी तानबा हाइदुना नुमिदांग थिंजलकपा पुंग निपाल मखाई मापन तासलकपदाइनि चाक तोकनर मतुंग पोथारगे हाइदुना फमुंगदा चंगनरबा मतमनि अदुबु जोली मिसना अनिदो फोन वारी सानरी जोलीना ओ यारे आई किम खंगदे सुम हंगी कैनो खंगदे अदो नंग नहाना फुनागे तौबा सरगी ममानबदो टेक सारक्त्रबो थारक्त्रे बिमा कीरे माले अइना चुंगसिलगा फुबिगे तौबदुदा जोलीना अदो यादी याहे मसक्तो वांगदना रासिसु लई नुपागी कुचुसोय नुपादा नुपा मांद्रो मसक्तो
ꯃꯊꯪꯒ ꯇꯦꯛꯁ ꯊꯥꯔꯛꯑꯗꯤ ꯅꯪꯅ ꯑꯣꯏꯅ ꯈꯥꯏꯍꯧꯔꯣ ꯐꯥꯅꯕ ꯏꯁ ꯍꯣꯃꯣ ꯆꯨꯔꯤꯗꯨꯒ ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯃꯥꯜꯂꯤ ꯀꯥꯏꯗꯩ ꯍꯣꯃꯣ ꯆꯨꯕꯅꯣ ꯑꯗꯨꯛ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯏꯗꯨꯗꯤ ꯍꯣꯃꯣ ꯆꯨꯕꯌꯦ ꯅꯪ ꯁꯨꯕ ꯑꯁ ꯑꯩꯅ ꯍꯥꯏꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯅ ꯉꯝꯅꯤ ꯍꯥꯏꯕ ꯑꯩꯅ ꯐꯥꯎ ꯅꯍꯥꯟ ꯐꯨꯒꯦ ꯇꯧꯕꯗ ꯁꯔꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯗꯨ ꯎꯗ꯭ꯔꯣ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯞꯇ꯭ꯔꯗꯨꯗꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯨꯄꯤꯅ ꯉꯝꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯂꯒ ꯎꯔꯨ ꯎꯔꯨ ꯎꯪꯅꯕ ꯅꯔꯥꯏꯕꯛꯇꯨꯝ ꯐꯩ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕ ꯑꯃ ꯐꯪꯗꯣꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯄꯥꯈꯠꯄꯒ ꯊꯨꯀꯠꯄꯒ ꯏꯀꯥꯏꯕꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯈꯪ ꯀꯩꯅꯣ ꯅꯪ ꯀꯅꯥꯗ ꯑꯃꯨꯛ ꯏꯀꯥꯏꯔꯨꯔꯒꯦ ꯋꯥꯗꯣ ꯈꯨꯝꯒꯦ ꯇꯧꯕꯒ ꯖꯣꯂꯤꯒꯤ ꯐꯣꯟꯗ ꯇꯦꯛꯁ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯀꯨꯏꯔꯕꯅꯤ ꯁꯨꯃꯥꯏꯅ ꯊꯦꯡꯖꯤꯜꯂꯛꯄꯗ ꯇꯦꯛꯁ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯜ ꯇꯥꯗꯕ ꯑꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗꯣ ꯀ꯭ꯂꯤꯌꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯣ ꯊꯥꯡꯊꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯂꯩꯔꯝꯂꯤꯕ ꯇꯦꯛꯁ ꯇꯨꯕꯗ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡꯅ ꯐꯣꯟꯗꯨꯗ ꯆꯣꯡꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯍꯦꯛ ꯌꯦꯡꯉꯤ ꯂꯩꯔꯝꯂꯤꯕ ꯇꯦꯛꯁꯇꯨꯗ ꯄꯤꯕꯥꯒꯤ ꯔꯣꯡ ꯅꯝꯕꯔꯗꯨꯗꯒꯤꯅꯤ ꯆꯟ ꯍꯥꯏꯅ ꯀꯧꯔꯒ ꯕꯦꯟꯗꯦꯖ ꯁꯦꯠꯄ ꯂꯞ ꯏꯃꯣꯖꯤ ꯑꯅꯤꯒ ꯂꯣꯏꯅꯔꯛꯏ ꯃꯗꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯤꯗꯣ ꯉꯁꯥꯏ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯄꯤꯕꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯤꯉꯩ ꯀꯧꯈꯤꯕ ꯃꯤꯡꯗꯣ ꯀꯅꯥꯅꯣꯝꯗ ꯀꯧꯈꯤꯕ ꯃꯥꯟꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯐꯣꯟꯁꯤꯃꯛꯇꯗ ꯀꯧꯔꯒ ꯊꯥꯔꯛꯂꯤꯕ ꯃꯤꯡꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕ ꯃꯁꯥꯗꯣ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯏꯀꯥꯏꯗꯅꯇ ꯂꯩꯒꯟꯕ ꯅꯨꯄꯤꯗꯣ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯥꯒꯤ ꯀꯥꯗ ꯃꯊꯟꯇ ꯂꯩꯔꯗꯨꯐꯥꯎ ꯇꯦꯛꯁ ꯇꯨꯕꯗ ꯏꯀꯥꯏꯗꯨꯅ ꯅꯣꯡꯃꯤ ꯃꯃꯥꯏꯗꯣ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯈꯪꯖꯩ ꯉꯥꯛ ꯑꯗꯨꯝꯅ ꯂꯩꯔꯨꯔꯒ ꯃꯥꯁꯨ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯇꯞꯂꯞ ꯍꯟꯈꯤ ꯀꯅꯥꯅꯣꯝ ꯀꯧꯈꯤꯕ ꯃꯥꯜꯂꯤ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯃꯃꯤꯡ ꯀꯧꯔꯒ ꯊꯤꯔꯛꯄꯅꯤ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇꯦ ꯑꯗꯨꯏ ꯃꯤꯡꯗꯤ ꯉꯁꯥꯏ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯇꯥꯛꯄꯒꯨꯝ ꯇꯧꯏ ꯃꯤꯗꯣ ꯑꯣꯐꯤꯁꯇ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯩꯃꯥ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯂꯒ ꯊꯤꯔꯨꯈꯤꯗꯣꯔꯣꯏꯕꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯣ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯊꯤꯔꯤꯗꯨꯕꯣ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯂꯥꯏꯐꯇ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯜ ꯑꯣꯏꯕ ꯃꯤꯅꯤ ꯑꯗꯨꯅꯅꯤ ꯖꯣꯂꯤ ꯅꯣꯛꯃꯤ ꯔꯤꯄ꯭ꯂꯥꯏꯗꯨ ꯍꯟꯒꯦ ꯇꯧꯔꯝꯕꯅꯤ ꯇꯟꯖꯥꯗꯨꯗ ꯐꯣꯟꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯗꯨꯕꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯈꯛꯄ꯭ꯔꯦꯛꯀ ꯈꯪꯉꯤ ꯅꯨꯄꯤꯗꯣ ꯀꯥꯎꯔꯨꯕꯅꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯅ ꯐꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁ ꯃꯤꯁꯅꯥ ꯑꯩ ꯎꯏ ꯂꯩꯔꯝꯃꯤ ꯏꯁꯥꯎꯅ ꯇꯨꯝꯅꯤꯡꯉꯦꯕꯀꯣ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯊꯦꯡꯅꯔꯁꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯁꯣꯅꯣ ꯏꯆꯨ ꯍꯦꯛ ꯆꯨꯔꯗꯅ ꯇꯨꯝꯖꯔꯣ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ ꯃꯤꯁꯅꯥ ꯐꯣꯟ ꯊꯝꯈ꯭ꯔ ꯃꯇꯨꯡ ꯖꯣꯂꯤ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯆꯩ ꯑꯉꯥꯎꯕꯤ ꯍꯦꯛ ꯁꯤꯕꯅꯦ ꯑꯩꯁꯦ ꯃꯥꯅꯗꯣ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯅꯪꯗ ꯅꯠꯇꯅ ꯃꯤꯁꯅꯥꯗꯁꯨ ꯆꯣꯞꯍꯟꯒꯦ ꯇꯧꯕꯒꯤ ꯑꯃꯨꯛ ꯇꯦꯛꯁ ꯊꯥꯅꯔꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯔꯤꯄ꯭ꯂꯥꯏ ꯏꯅꯕ ꯍꯣꯠꯅꯔꯛꯏ